Anumaka channel sig marketing miam pram putaram no okchebol ne ko no khorum jari amadi asipong ki papauche singdagi maroi headline sing de maroi pau sing puduna lakche ta bisi Prime Minister Modi lakani haina ningfung ngangali popular government su October thakhaida semlaba yari Employee sing na payslip na chingba yengjaba yagada ba CMIM Employee Corner app Manipur ki governor na hangdokre Rasang kasing ki mapan subal lekidabagi kumon pangtokre Laibak asida Congress ki lengak halakpa halakta haibadudi leiriba miyam lepkadabani o ibobi Kuki sing na yellow purap khurabu makhoi ki kanglupta chingsin na honori Federation of Haumi Ibem Chambisi Rims kayana ba purakpadagi lambi thingba handokre Lengak na paikhalak liba West Management da miyam na mateng pangbiba ki tangay fadabal lay T. Brajakumar Indian City ki stadium da Imphal yaukre Angang nawa singbu hundok piganu nok sumra thambiramu ana aramba Hauzik maru iba pau tabishi Prime Minister Modi lakani haina ningphung ngang na popular government su October thakhaida semlaba yari Haukiba chahi 2023 ki May 3 dagi thokiba irang asi hauzik chahi ani ga tha 3 phajilakle misi mina thokpuju haujikti leitre haiba haina loba yare Asiguma cherex the mayam gi mihuching laina Manipur State Assembly bu suspended animation da thamduna President rule charaidaga lairiba si lokthoglaga popular government am semlaba yabagi wafam BJP amasung masiga chatminariba party singi MLA singi marakta fongdoknaba yaure Pausigi matangda poknafamna Bharatiya Janata Party Manipur Pradesh ki maruiba misak amaga wari sanabada fongdorokpagi matung ina Prime Minister Narendra Modi September thada lakpagi wafam leitri lakadoriba October thada disodina lakpagi paudi lei Union Minister of State Home Affairs Randi Sanjoy Kumar Parliament Session loiraga Manipur lakani haibagi paw mamangda khangalakhiba leikre haujingmakki oina de mahak karamba matamda lakani haibadi official oina khangalakpa leitri lakpadi lakani haina suwari sanaba duda khangalakhi hairi State asida paikaliba project kharasu haujik loisinlaklaga loina na project sing asi Prime Minister Narendra Modi na sangagani sangadoriba project sing asi manungda Mantri Pukhi ki Civil Secretariat amasung Police Headquarters yauri Karigumba state asida popular government ama sem dringai sangaba oiraga di Prime Minister na virtual oina saruk yaraga sangagani adubu October thakai phawda anaba government ama sem lagadi state asida popular government Lairaba matung Prime Minister Narendra Modi laklaga project sing asi sangagani hainasu BJP Manipur gi masak naiba luchingba asina fongdorakle BJP gi MLA kharadagi fangba pawgi likhoni matung enadi tha asigi kunipanda Home Affairs ki Union State Minister Bandi Sanjay Kumar Manipur lakani mahak na Manipur laklaga mahak na haukiba chahi ani hena thorakliba irang asigi haujik oiriba fibam asi yamna kupna yengsilaba yai haina makhata na pankhi Bandi Sanjay na state asida numit Mari Nirom Laiduna Haujik President Rule Lairiba State Asida Government ki maru eba thaudang lauduna Lairiba Governor Ajoy Kumar Vala Chief Secretary Central Force ki official singa amadi atai Home Department ki official kaya amaga unaraga State Asida Threat Law and Order ki film sing yang silaba matung da center na makhatawa Mari Lainaba Thorang sing paikhatnaba Khonagani haina su pawgi likhul asin hairi Topa pawgi likhul amagi matung ena Bandi Sanjay na Manipur dagi Delhi da hankraba matung mahaki oiba pawdun sing Prime Minister Narendra Modi Union Home Minister Amit Shah yauna khanaraba yai madugi matung tarakpada September tha manung asida lebak asigi Prime Minister Narendra Modi state asida lakani mahak na state asida laklaga Imphal ki Kangla amasung Churchandpur district tab miyam ga achauba mifam ama pangtholaga mahaki oiba wafam sing Manipur miyam da thamnamba yai haina panari adum oinamak Prime Minister gi office tagi di haujikki oina official oina khangalakpadi leitri hairi cherak sida September thada leibak asigi Prime Minister Narendra Modi state asida laklaba yai haina fongdorakleba wafam asi chumlaba yai aduga haujik state asida president rule thamliba asi lawthoklaga anaba government ama semlaba yabagi wanga thajaba le haina su MLA kharana fongdoknari masigi maramdi ing 2022 gi March ta pangthokhiba taranithoi suba Manipur Legislative Assembly gi matam asi ing 2027 gi mapung haba term da matam loire maram aduna ing 2027 gi February March thadadi taraga homdoi suba Manipur Legislative Assembly gi mikhal soidana pangthok taba yaroi masida BJP na absolute majority phanganba haibasi center na
सेंटर पार्टी की लुचिंग पांडमने हौजिक स्टेट असिदा प्रेसिडेंट रूल थमदुना मियाम की मिहुचिंग लैना मथौ तहोंदना थमलिबा असिदा मणिपुर मियाम सेंटर बीजेपी की लुचिंग गवर्नमेंट असिदा पेनदब कया अमा लैरे हाइबसिसु सेंटर न खंगी हाइरी हौजिक स्टेट असिदा लैरिबा बीजेपी की लेजिस्लेचर सिंगी मरक्तगिसु मथंगी मिखलदा पार्टी असिदा मिरेप ओइबा हाइबसिदा ममांग की पार्लियामेंट के मिखल की फल येंगनुरगा निंजिंग मांजिंग नबना असुम लैरिबनी मरम अदुना तरागा हुमदोई सुबह स्टेट असेंबली की मिखल मतम लाउथोकलबा कोर्ट ऑफ कंडक्ट चटनख्रगदी करिगुम चौखत थौरांगी थबकसु अपनब ओइगदौरिबनि तंगाई फदना तेलबसु तेन स्टेट असिदा पॉपुलर गवर्नमेंट अमा थमनबा लेहौरिबा चही अमगा था अमा अनि असिगी मनुंगदा स्टेट असिगी लैंगा पाइहंदुना मियामदा बीजेपी दा थंबा थाजबा मांगलुरबा अदु कुपखतनबा थौरांग खरदि सोइदुना पाइखतलकनि हाइबगी थाजबा थमली हाइनसु एमएलए सिंगी मरक्तगे फोंदोकनरी मसीनी ngasi gi maroiba pausing amadi maroiba headline sing tabiriba singbu amukana thagatchari amadi channel sibu like share amadi subscribe tawbiduna miyam na video semjabagi poning thagat piyo haina phongdokchari punama pam ko kurumjari।